Kuki Singna Khundariba Manipur gi mafam singda Hayeng Kuki Jo Council na sinduna Kuki Singna tanduna lakliba separate administration haibadi tonganba union territory ga loinana tonganba lengak loi singna leibak ngakhanba demanda Miyamgi oiba peaceful oiba rally ama sili hairiba Miyamgi oiba Khongchat asi sinbagi warep asi chatliba tha sigi nipan amadi taramatoida Churachandpurda Kuki frontal organization singi mihut singyauna pangthokiba Kuki council gi mifam na warep laukibani Churachandpur gi oina indigenous tribal leaders forum ITLF ki makhada Kangpok Pidana Committee on Tribal Unity Kotu Amadi Kuki Inpi Sadar Hills Farjol Amadi Jiribam gi oina Indigenous Tribe Advocacy Committee ITAC Kuki Inpi Jiribam Amadi Atai Naknariba Lup Singna More Yauna Tengnopal gi oina Hill Tribal Council ITC Chandel Gina Kuki Inpi Chandel Amadi Kuki Chief Association Delhi Amadi Masigi Akoiba National Capital Region NCR Gina KSO Delhi and NCR Amadi Kuki Women's Forum Delhi na achobo thodang sing lauduna singeni hairi Miyamgi Khongchat asi ing tapna changsinba akai atoi thokhandaba mi amagi ming sizinaduna fazadaba wangang sizinadaba Khongchat manungda India gi machu ahum gi firal sizinaba Khongchat loi singna fizol amuga machu set chaduna changsingeni hairi Khongchat asi gi loirakpada Kuki Jo Council gi maikaidagi magi mari leinaba district singi deputy commissioner gi kuthangda India gi home minister da ai bachirol ama pisingeni hairi